Slopeland Public School, Slopeland College amadi Arambai Tengol Unit 3 ahumna punna sinduna Impact of Cultural Symbiosis on Identity of Manipur haiba asida State Level Creative Painting Competition amang ngasi Khongjom Salt Lake ta leiba Slopeland Public School gi complex ta Pangthokkhre Class 3 dagi Class 4, Class 5 dagi 8, Class 9 dagi Class 12 amadi Category Open haina Category mari thokna khaidoktuna pangthokhiba painting competition aduga mari leinana Arambai Tengol Unit 3 की Organization Commander Soibam Kishan amadi Slopeland Public School की Founder cum Principal N Babulin na fongdorakpada Mahairoi sing asina yekliba lai asi MU amadi Imphal Art College की oza singna screening taugani result na lakliba tha asigi kuntra faubagi manungda lauthokani amadi February की tang ani Slopeland Public School की Foundation Day nimitta mana mathum sing yenthokani hairi Arambai Tengol Unit 3 na ahanba oina pangthokliba painting competition asida open category da miyoi kunmanga yauna punna miyoi chamri na saruk yabiduna competition asibu chauna mai pakhan bibagi damak pumna makpu apenba fongdorakhi open category da mi kuntaret yaurga lemori ba satrasna satri category da punjalaga mi chamri na participate tawi yam pak chauna yam nungaina yam marang kaina Slopeland gi yam greenery oiba campus na pangthok pangamasi mai pakpa mani hariba painting competition si result si Manipur University amsung mani Imphal Art College ki judging judges obiraga marking tawgadabani hariba marking si ngasing mak tawgani adubu result si lagliba tang kutha bahwi manuda koi loktuk sagani adubu leina hariba prizes sing si lagliba February ki tangani Slopeland Public School ki Foundation Day nimita prize si chagani maramaduna prize hangdoriba mathang manau tarba 50 prize winner ogidaba punumangna matapsar lakpiu leina aikoina mari leinaba news amasung concern authorities ingda akoina mai pa ko tabu singu koina sarkani ahanba sinjaba su oiba aduga yamna miji aduki matik akoina hope tawruba changdudagi yamna helakpa akoi khudam oina asigi sida tinbirisi open category da mi kunmanga tharaga punna category mari sida total 400 participant 400 competitor laaga ngasigi painting competition asi mapung phan bibagi damakta akogi sinja langjariba Slopeland College Slopeland School aduga Arambai Tengol Unit 3 gi maikai dagi mayam pumnamakpu thagatpa phongdoksari matung tarakpadasu thobak thorom painting competition natana atop mayam ama sinjarakani maduda pungning thogot piu saruk yabiu haibasi haijage